Manipurda President's Rule PR Thamu haina Congress Party na Center da High Jungeda BJP gi maraktaki MLA Ministers na India gi Home Minister Amit Sahada Fongdokhibagi chapchaba proof lai haina Manipur Pradesh Congress Committee MPCC ki Legal Department ki Convener Advocate Ravi Khana Fongdokhre ngasi BT Road da leiba Congress Bhawan da pangthokiba paugi mifam amada wafam asi fongdoloduna Ravi Khana hai Manipurda PR thamba BJP na pamdabaki maramdi Center da leiriba BJP gi luchingba sing asi thajade habane Manipur gi law and order gi fibam BJP lenga na ningthina control tawba ngamdaba amadi Center gi makok thongba luchingba sing na su thoksadaba asna ngasi opposition political party tara gi makok thongba luchingba sing yauna Thomi Kana Manipurda PR Thamu Haikibani Hokiba May Homdagi Hoduna Manipurda Tokliba Irang Asibu Laksinaba Central Force Masing Tingamdana Loksinduna Tamde Masida Natana State Force Ka Amasule Riba Mafam Asida Karigi Miambu Lan Asida Yawhalibano Mijam Miam Karigi Jinkong Jinga the Lan Ngakpa Tamlibano Lengang na salary Pituna Tamliba Security Force Sing Matang Matam Chana Sizinaba Ngamdaba Asimak Laibag Tibani Haike Manipur Chief Minister Nong Thamam Birena Miam Tinba Mafam Sing the Tokiban Lan Asil Loire Miam tangdu laitana leibiu haikibaga nongan baga nong mai kapna bagi paulak pas na karam na lan asi loire haigadoribano masi lan loibagi khudam la haina su Rabi Khana lengak asigi mathakta hanglakle Congress ki oina amadi Congress sa satminaba like minded ekoi political party tarana hudi Manipur da sangsali ga se athuba matamda sati hanjinan biu ekoi ki Congress ki youth sing ekoi ki rally satwa yawba youth sing हाँ नहीं कोना बदल सीजन नहीं पर पुलिस पर्सनल गाड़ी जिप्सी कुछा दो चिंजा तंजान सलगा तनिक तनिक अहिंग तुम्बा फंजद्रिबा इमा इसी नेम सिंह मकोई तुम्बा फंगना है कोना तो मतेंग पांगियो उन्होंने सिमिसर बीरे सिंधु पगी कोई अपा बलाइते प्यार थमी शो अपा बलाइते तो वो तो शांति थमने कोना तो मिनसु लेत्रकदी अदु तो बियो आई अदु न तकना नुमित कयानी था क्या दिमाग मतम लोकी के है बनो उन्होंने सिमिसर हाइबियो Home Minister na haibiyo ha taruk sujala kadar mauba sum sati ki mami jugu udaba ha to sati jingi like tabagi internet ki office ki no mugi hazira suje bami sinda happy tana curfew ni adu ni anane ongra thamdalaba chi ko edum yeng ga layu Congress wa nang ka no haibasidi nang ka bi yaroi